Horjai Nachom, presenting to you all Wonder Woman 1984. Wonder Woman 1984 samna WW84 hairiba film ase 2020 da release tawkiba DCU haibadi DC Extended Universe ki action adventure superhero amadi fantasy category gi Hollywood film amani. Movies na pangkiba rating singdi IMDb da 10 gi manungda 5.4 gi rating phangi. Rotten Tomatoes da 58% ki fresh rating phangi. Amadi Metacritic da 60% ki score tawkiba film amani. Film asigi director Patty Jenkins, story writer na Geoff Johns amadi film asigi director Patty Jenkins ani na pullaga DC comic ki character sing the base tawraga film oinamuk ithopani. Maru oiba saktam langliba kharage ming panjarabada film asigi main heroine Diana Prince haibadi Wonder Woman gi saktam da Gal Gadot, Diana gi boyfriend Steve Trevor gi saktam da Chris Pine, Diana gi mama Queen Hippolyta gi saktam da Connie Nelson, Diana gi mandomsa Senapati Antiope gi saktam da Robin Wright, Dr. Barbara Minerva atopa ming amana Chita gi saktam da Kristen Wiig amadi Max Lord gi saktam da Pedro Pascal. Okay friends, ai film gi wari haujirage soi ki balan ki basi thaba punamak ngakpi na banoluk seri. Film asigi ahan basin maktada utlibasi Diana Prince haibadi Wonder Woman na piklingai matamda Themisira Islands ki umang amada yamna yangna sienbagi saktamni. Aduga Themisira gi playground asidasu nupi lanmi singna game kaya sanaduna leibagi saktam su utli. Themisira Islands hairiba lebak asida pangthokpa athletic competition amada piklibi Diana na mahaki mathak thongba nupi singi marakta saruk yanabagi damak chansilakduna leple. Masibu mahaki mama Hippolyta na su uribani. Haujik makhoi gi manakta Hippolyta gi na manaw nupi aduga Diana gi na mandomsa Themisira Islands ki Senapati Antiope na Diana gi manakta changsilaktuna hairei. Masigi contest asidadi yamna hai singlaba lanmi sing phawbada thamoibu sengdrabadi maithi ge doribani. Masida piklibi Diana na khumi aina thamoi sengna contest asibu yawge. Antiope na su nangi hek ngamjaba maongda contest asibu yamna thamoi sengna yaw. Aduga karamna masibu mai pakadagi haibadudi nasamakna contest asibu yawraga khangjaro. Asumna hairaga mandomsa Senapati asi thokre. Aduga Themisira gi chawraba kangsi asi hek yaibaga contest asida yawriba punamak asi yamna kanna nakre. Haujik contest asida utliba game sing asi araiba amata oide. Adubu piklibi Diana na yamna haina singna luraba game sing asi lanthokduna chelaklami. Aduga wanglaba mafam amadagi samudra na leiriba maikai asomda songthakre. Mahaki matungda su mahaka contest yawminariba singsi loina samudra da songtharakle. Diana su samudra asidagi iroiduna kakalaklaga samudra mapalda leiramba amuba machugi sagol amata tongduna yamna yangna sienkhre. Mahaki tungda su nupi mayamsina su makhoi gi sagol sing tongna chelakle. Aduga Diana na makhoi na kapnabagi damakta thamliba dancing asidagi ten ama lokatuna checkpoint amada kapkhre. Asumna mahakna kapthokhreba tenjai asidagi blue machugi gas ama thoklakle. Masibu uraga playground londasu blue machugi phiral thangalakle. Haibadi hojik fawbada contest ase piklibi Diana na mangjil thari haibadu phungdokpani. Masibu ubada playground da leiriba nupi punamak khubak hauna khunarakle. Aduga macha nupi na asumna mangjil tharakpasida mama Hippolyta amadi mandomsa Antiope nasu haraujarami. Asumna Diana gi matungdasu contestants sing asina makhoi gi mahut seliba machu singi tenjai kapthoknaraklibani. Hojik Diana na atop checkpoint amadasu mahaki blue machugi arrow kapthokre. Masigi matungdasu contestants singsina makhoi gi machu kapnarakle. Mang thariba Diana na hojik wanglaba lok amabu songlaga atopa checkpoint amadasu mahaki blue arrow kapkhre. Asumna mahakna tungda lakhauba contestants singduda yenglingaida uhaudabadagi usa amada phujindura mahaki sagol mathaktagi tahawre. Adubu magi sagol sidi sienkhre. Matam asida mahakna asamba lambi ama thengnare. Masidagi mahakna asamba lambi asida chatnabagi damak chongthakhre. Mahaki tungda lakhauba nupi singduna atopa checkpoint amada makhoi gi oiba arrow sing kapthoknarakle. Tawbatabu Diana di mahakna samba lambi da phawjulaga lakpada checkpoint asimadi kanthoklamle. Checkpoint asi lei haibasi mahakna khanghaudre. Asumna playground dagi phiral haigalakpa matamdadi mahaki phiral yawraktre. Masidagi mama Hippolyta amadi mandomcha Antiope nasu Diana na minamle haibasi khangkhre. Haujik Diana na mahaki amuba sagol asiba thengnabadagi sagol asigi mathakta chongthaduna tongkhatle. Aduga contestants sing asigi khwai mang thana lakle. Tawbatabu mahakna aroiba checkpoint adu kanthoklamle haibasidi khangbanate. Asumna mahaki sagol asibu yamna yangna thawraga playground tamna sensilakle. Aduga sagol asidagi chongthaduna makuta ta ama paiketuna yangna sensilakle. Mahaki tungda lakpasingnasu makuta ta paiduna chensinaraklibani. Tawbutabu Diana na ta asi chawraba circle manba posak asi tamna langge tawbaga mandom chana mabu phakre. Atopa nupi sing asidi makhoigi ta sing adu langkhre. Masi urga piklibi Diana na hairei karigidamakta ibu pharibano masidi achumba thawong natte. Haujik teliba mayam sinadi harauna khubak khunari. Antiope na Diana da hairei nangna asamba lambi da lakpani. Aduna contest asida nangna minamba thabak tawre.
Diana na wangang ke tawi adobo mandom sana thatlaga hairi aina haribasing si asengbani nangna kaidongai da minamba yaroi. Diana na hairi contest ase aina mai pakpham thokpani mandom sana khumlai adobo nangna mai paknabagi damak sem sadabana nang mai thibani aduga masida nang ikai phamsu thokte mandom sagi wase tabada Diana se kaple mandom sana makha tarai aranba tawkhre haibasi khangjarabadasu karigi madubu nasana yazaba ngamdribano oidaba minamba haibasidagi asengba hero amata pokidabani asumna Diana bu chairamlaga mandom cha si thokre Hojik mama Hippolyta na changsinduna machanupi Diana bu themlami mama na hairi nahaki sumatam lakigani Diana na hanglai karamba matamda aigi matam haibadu lakadabano mama na phamthaduna hairi nangna sem saraba matamda soidana lakani mangda leiriba golden warrior Asteria si urabra mahakna legend ama orekibase araiba natte mahaki asengba achumba satpa mathawna leiba heisingba amadi khangba kanba ngasi mahakpu aikhoina latlibani nongmadi nangna ningliba pamliba khudingmak soidana phanglakigani matamduda nangna su khanglakani ngasigi sangsara asina nangna tawrakadaba singdugi damak sem sadri haibase asumna maman hairiba singsi taraga Diana na Asteria gi golden statue asibu yamna munna yenglami asumna hojik wari si present day da amuk lakle haibadi 1984 gi matamda amuk lakle hojik utliba mafam asi Washington DC dani mafam asigi television da Max Lord hairiba misak asina mahaki Black Gold Cooperative hairiba oil company asigi maramda advertise tawri matam asida lambida walking lakba nupi amabu ngausinaba miyoi anina yangna thorakpa gari na thomlamgadabadagi kanagumba miyoi amana gari asibu kauthoklaga nupi asibu kanbikhre mayam daijaram game masida utliba gari kauthokriba nupi asi Diana Prince haibadi Wonder Woman hairiba nupi du oidribani amadi photo kaptuna leiriba matai manau amagi maraktagi nupi masa singna thingjinbadagi turelda taslamlagadaba nupi amabusu Wonder Woman na mahaki lasso of truth haiba powerful oreba thori iduna punduna kanbirami asumna Wonder Woman na miyam asibu kallingai chawraba jewelry showroom amada miyoi khara changsilaktuna receptionist nupi asida kihallaga sanagi pochai sing thamliba mafam asida changsilaga showroom asidagi sanasing huranduna puthorokle aduga phone but manakta wari saba saduna leiriba miyoi sing asida sana yawraba khaw asibu langsilaga puhalakle tawbutabu masa khara noiba nupa asidagi nomai ama tarakpasi nupi amana uhobadagi mahakna pakatuna koiraw lorami masitabadagi mall asigi manungda leiba security singna nupa asibu makutagi kudai thadoktuna lepnaba lawraklami amadi mall sida leiramba miyam pumba pakatnarami tawbutabu huranba sing asisu koichen chelami amadi masadagi nomai tahoba nupa asina piklibi nupi masa amabu pharaga wanglaba mafam asidagi langthanabu hotnarami masida mahaki khongbu sing asina su nupa asida adumna tawdana ba khanghalami adubu nupa asina taramde matam asida Diana Prince haibadi Wonder Woman laktuna angang asibu huran basigi makutagi kanbirami masi ubada huran basi yamna ngaklami amadi mahak mafam asidagi chen ki ge tawbada Wonder Woman na mahaki lasso of truth hariba thori asina nupa asibu punduna pharami masi ubada huran ba nupa amana su nomai saturaklami Wonder Woman ngasidi nomai kapna bagi tabak tawgumsi haibadagi nupa asi mafam sidagi senkhre hojik Wonder Woman na mahaki maraibakta upliba crown asibu siznaraga mall asigi CCTV camera sing thugairami amadi sen khraba huran ba sibusu mahakna pharami aduga mahakpu paiduna langkhre magi mapangal kanba mataw asibu uraga negro nupi masa amana yamna ngakna yenglei hojik Wonder Woman na mahaki thori asibu siznaraga building asigi atop nakal amada chongkhre aduga huran ba nupa ani do phana bu honaringai negro nupi masa asi changsilakpadagi nupi masa asibu laimai de inbada chawraba teddy bear amada yesille masida nupi masa asidi harawbada loire masigi matungda mahakna nupa ani sibusu phaduna makhoi gi nongmai sing asibu thugaire mataw asumna mahakna huran basing sibu loina phare aduga negro nupi masa asida misi khachilakle nupi masa asinasu mangonda michi khachilai Diana na nupi masa asibu tumina leina bahairam laga mafam sidagi satkhre hojik Diana na fakhra huran basing asibu pulap oina mapalda leiba security gi gari amada thadarakle mataw asumna makhoi bu security sing sinasu phakre hojik mall asigi manungda miyambu Diana na kan kibagi paw ase TV channel sing da sandorakle amadi nupi ase kanano kadai digi lakpano hainasu mayamna hangnarakle mathangi sinda Diana na mahaki apartment ta halakpa matamda Steve Trevor gi ngalingai matamgi photo sing Diana gi kadagi uba phangi aduga Steve na matam amada siramba gari asisu Diana na yamna chiksina thamli haibasisu ekhoide khanghalle mathangi sinda numit tumaki numidangda Diana se street bar amada laktuna drinks ama thaklame mafam sida ekhoina nungsinajaba pakhangli sabi kayasu uba phangi hotel waiter laklaga Diana da adom mi ama ngaibirivra haina hanglei Diana na su ngaide mahak matomdani haibadagi table sida thamlamba atopa ahenba posuk sing si lawsilaga sangkhre mafam sidagi Diana su thoklakle hojik mahaki masada wakhal inung nungaitaba ekhoina uba phangi mahakna lambida lakpa taxi ama khamlubada taxi asi nupa amana kankhre adubu adomna kari su khanbidragadi taxi asida ibani punna tongminasi hairakle masida Diana na yarani ai atopa taxi ama ngaijaragi haina khumlai hojik atiyada plane ama pairakliba se Diana na yamna munna yenglami masi uraga mahaki thamoida Steve Trevor bu ningsingli haibasi magi mawong matawdagi ekhoina su khangi mathangi sinda Dr. Barbara Minerva hairiba nupi asi uba phangi mahakna hojik lakliba
ꯂꯩꯔꯤꯕꯁꯤ ꯁ꯭ꯃꯤꯊꯁꯣꯅꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯇꯟ ꯗꯤ.ꯁꯤ. ꯒꯤ ꯆꯥꯎꯔꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗꯅꯤ ꯑꯗꯨꯒ ꯕꯥꯔꯕꯥꯔꯥ ꯃꯤꯅꯔꯚꯥ ꯁꯝꯅ ꯗꯣꯛꯇꯔ ꯃꯤꯅꯔꯚꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯤꯌꯥꯝꯗꯒꯤꯁꯨ ꯈꯔ ꯇꯣꯉꯥꯟ ꯇꯥꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯈꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒ ꯈꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯗꯣꯛꯇꯔ ꯕꯥꯔꯕꯥꯔꯥꯅ ꯖꯦꯛ ꯀꯧꯕ ꯃꯤꯁꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯗꯅ ꯖꯦꯛ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯕꯨ ꯎꯔꯒ ꯕꯥꯔꯕꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯅ ꯀꯌꯥ ꯂꯣꯏꯅꯅꯤꯡꯗꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯇꯝꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯗꯥꯌꯥꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯆꯦꯁꯤꯡ ꯑꯁꯤꯕꯨ ꯈꯨꯟꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯕꯥꯔꯕꯥꯔꯥꯅ ꯗꯥꯌꯥꯅꯥꯕꯨ ꯊꯥꯒꯠꯂꯝꯃꯤ ꯗꯥꯌꯥꯅꯥꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯃꯤꯡ ꯗꯥꯌꯥꯅꯥ ꯄ꯭ꯔꯤꯟꯁ ꯀꯧꯏ ꯑꯩꯍꯥꯛ ꯑꯁꯤ ꯀꯜꯆꯔꯦꯜ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁ ꯑꯃꯗꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁ ꯑꯃꯅꯤ ꯍꯥꯏꯅ ꯕꯥꯔꯕꯥꯔꯥꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯕꯥꯔꯕꯥꯔꯥꯅꯁꯨ ꯃꯍꯥꯛ ꯑꯁꯤ ꯕꯥꯔꯕꯥꯔꯥ ꯃꯤꯅꯔꯚꯥ ꯀꯧꯏ ꯃꯍꯥꯛ ꯖꯤꯑꯣꯂꯣꯖꯤꯁ ꯖꯦꯃꯣꯂꯣꯖꯤꯁ ꯂꯤꯊꯣꯂꯣꯖꯤꯁ ꯑꯃꯗꯤ ꯄꯥꯔꯠ ꯇꯥꯏꯝ ꯀ꯭ꯔꯤꯞꯇꯣꯂꯣꯖꯤꯁ ꯑꯃꯁꯨꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯍꯩ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯖꯔꯛꯄꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗꯥꯌꯥꯅꯥꯗ ꯂꯟꯁ ꯃꯇꯝꯗ ꯉꯁꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯂꯟꯁ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯗꯥꯌꯥꯅꯥꯅꯁꯨ ꯍꯣꯏ ꯑꯩ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯉꯩꯗ ꯀꯦꯔꯣꯜ ꯀꯧꯕꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯕꯤ ꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯗꯥꯌꯥꯅꯥꯗ ꯅꯪꯕꯨ ꯕꯥꯔꯕꯥꯔꯥ ꯃꯤꯅꯔꯚꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯕꯥꯔꯕꯥꯔꯥꯅꯁꯨ ꯍꯥꯏ ꯀꯦꯔꯣꯜ ꯑꯗꯣꯝꯅ ꯊꯕꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯛꯈꯤꯕ ꯕꯥꯔꯕꯥꯔꯥ ꯃꯤꯅꯔꯚꯥꯗꯣ ꯑꯩ ꯏꯁꯥꯃꯛꯅꯤ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯂꯦ ꯃꯁꯤꯗꯒꯤ ꯀꯦꯔꯣꯜꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯨꯡꯊꯤꯜ ꯑꯁꯦ FBI ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯥꯛꯇꯨꯅ ꯄꯣꯠꯁꯛ ꯈꯔ ꯄꯨꯔꯛꯂꯝꯂꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯖ꯭ꯋꯦꯂꯔꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯍꯨꯔꯥꯜꯂꯨꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗꯣꯛꯄꯗ ꯑꯗꯣꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯕꯥꯔꯕꯥꯔꯥꯅꯁꯨ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛ ꯀꯦꯔꯣꯜ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯌꯥꯅꯥꯁꯨ ꯕꯥꯔꯕꯥꯔꯥꯗ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯤꯅꯔꯚꯥꯅ ꯀꯦꯔꯣꯜꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯗꯥꯌꯥꯅꯥ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯗꯥꯏꯃꯟ ꯅꯦꯛꯂꯦꯁ ꯑꯃ ꯎꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯗꯥꯏꯃꯟ ꯅꯦꯛꯂꯦꯁ ꯑꯁꯤ ꯏꯝꯄ꯭ꯔꯦꯁ ꯑꯣꯐ ꯁꯥꯌꯥꯝ ꯍꯥꯏꯅ ꯀꯧꯕ ꯇꯥꯡꯂꯕ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯅꯦꯛꯂꯦꯁ ꯑꯃꯅꯤ ꯑꯗꯨꯒ ꯃꯁꯤ ꯅꯨꯌꯦꯁꯇ꯭ꯔꯥ ꯁꯦꯅꯣꯔꯥ ꯗꯦ ꯑꯦꯇꯣꯆꯥ ꯍꯥꯏꯔꯤꯕ ꯍꯤꯗꯨꯗꯒꯤ ꯐꯪꯂꯛꯈꯤꯕꯅꯤ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯕꯥꯔꯕꯥꯔꯥꯁꯦ ꯋꯥꯎ ꯍꯥꯏꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯗꯥꯌꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯁꯨ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯃꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯕꯥꯔꯕꯥꯔꯥꯅꯁꯨ ꯍꯣꯏꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯃꯤꯅꯔꯚꯥꯅ ꯊꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯐꯪꯂꯦ ꯗꯥꯌꯥꯅꯥꯅ ꯃꯗꯨꯕꯨ ꯀꯔꯤꯅೋ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯤꯅꯔꯚꯥꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯊꯥꯡꯗꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯠ ꯈꯔ ꯀꯥꯞꯁꯤꯜꯂꯒ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯌꯦꯡꯂꯦ ꯇꯧꯕꯇꯕꯨ ꯃꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯕꯥꯔꯕꯥꯔꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯡ ꯑꯁꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯅꯨꯡ ꯑꯃ ꯃꯥꯜꯂꯤ ꯃꯁꯤ ꯌꯣꯟꯕꯗ $75ꯗꯒꯤꯁꯨ ꯍꯦꯟꯅ ꯐꯪꯂꯣꯏ ꯃꯁꯤꯗꯒꯤ ꯗꯥꯌꯥꯅꯥꯅ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯅꯨꯡ ꯑꯁꯤꯕꯨ ꯄꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤ ꯂꯦꯇꯤꯟ ꯋꯥꯍꯩ ꯑꯣꯏꯔꯝꯂꯦ ꯃꯁꯤꯕꯨ ꯗꯥꯌꯥꯅꯥꯅ ป้ꯥꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯡ ꯑꯁꯤꯕꯨ ꯈꯨꯠꯅ ꯄꯥꯏꯔꯒ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯌꯨ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯗ ꯎꯠꯂꯤꯕ ꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯗ꯭ꯔꯤꯝ ꯁ꯭ꯇꯣꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯇꯨꯅꯤ ꯅꯨꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯦꯇꯤꯟ ꯋꯥꯍꯩ ꯈꯪꯂꯝꯕꯁꯤꯗ ꯃꯤꯅꯔꯚꯥꯅ ꯗꯥꯌꯥꯅꯥꯗ ꯅꯪ ꯂꯦꯇꯤꯟ ꯋꯥꯍꯩ ꯄꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯗꯥꯌꯥꯅꯥꯅꯁꯨ ꯍꯣꯏ ꯑꯩ ꯂꯣꯟ ꯅꯩꯅꯕꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯀꯣ-ꯋꯥꯀꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯑꯩ ꯀꯣꯐꯤ ꯊꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯁꯤꯜꯂꯔꯦ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯏꯔꯤꯀꯥꯒꯤꯗꯃꯛꯇ ꯀꯣꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕు ꯃꯍꯥꯛ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯦ ꯀꯣꯐꯤ ꯑꯁꯤ ꯀꯅꯥ ꯊꯛꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛ ꯗ꯭ꯔꯤꯝ ꯁ꯭ꯇꯣꯟꯗ ꯄꯥꯏꯗꯨꯅ ꯀꯣꯐꯤ ꯊꯛꯅꯤꯡꯉꯤ ꯍꯥꯏꯔꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯐꯤ ꯑꯁꯤ ꯐꯪꯈ꯭ꯔे ꯃꯁꯤ ꯎꯕꯗ ꯃꯤꯅꯔꯚꯥꯅꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯗꯥꯌꯥꯅꯥ ꯅꯪꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯥꯝꯅ ꯂꯩ ꯀꯔꯤꯕꯨ ꯅꯤꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯗꯥꯌꯥꯅꯥꯁꯨ ꯅꯨꯡ ꯑꯁꯤꯕꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯕꯣꯔ ꯑꯃ ꯅꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯅꯤꯔꯤꯕ ꯕꯣꯔ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯈꯥ తాꯊꯔꯛꯄ ꯋꯥꯔꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ ꯍꯧꯖꯤꯛ ꯅꯨꯡ ꯑꯁꯤꯕꯨ ꯊꯝꯂꯒ ꯗꯥꯌꯥꯅꯥꯅ ꯕꯥꯔꯕꯥꯔꯥꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯕꯛꯇ ꯑꯩꯅ ꯉꯥꯏꯍꯥꯛ ꯌꯦꯠꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩ ꯃꯅꯥꯛ ꯁ꯭ꯋꯥꯏꯗ ꯂꯩꯒꯦ ꯃꯇꯝꯁꯤꯗ ꯃꯤꯅꯔꯚꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯇꯤꯟꯅꯕꯤꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗꯒꯤ ꯗꯥꯌꯥꯅꯥꯅꯁꯨ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯗꯤꯟꯅꯔ ꯑꯃ ꯂꯧꯃꯤꯟꯅꯔꯒ ꯅꯨꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯕꯥꯔꯕꯥꯔꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯗꯥꯌꯥꯅꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯁ꯭ꯇꯤꯞꯀꯤ ꯘꯔꯤ ꯑꯗꯨꯁꯨ ꯀꯇꯥ ꯆꯠꯇꯨꯅ ꯂꯦꯡꯂꯛꯄꯒꯤ ꯁꯛꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯟꯅꯔ ꯂꯧꯐꯝꯗꯨꯗ ꯕꯥꯔꯕꯥꯔꯥ ꯑꯃꯗꯤ ꯗꯥꯌꯥꯅꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯜꯂꯝꯃꯤ ꯗꯥꯌꯥꯅꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯄꯁꯤ ꯑꯃꯨꯛꯇꯁꯨ ꯐꯪꯂꯛꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯃꯤ ꯀꯌꯥ ꯇꯤꯟꯅꯒꯟꯗꯦ ꯃꯁꯤꯗ ꯕꯥꯔꯕꯥꯔꯥꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯤ ꯀꯌꯥ ꯇꯤꯟꯅꯒꯟꯗꯕꯣꯔꯦ ꯑꯩꯅ ꯈꯜꯂꯨꯔꯤꯕꯅ ꯅꯪ ꯑꯁꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀ ꯇꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤ ꯌꯥꯝꯅ ꯀꯣꯏꯒꯟꯕꯤ ꯂꯥꯡꯒꯟꯕꯤ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯎꯕꯗ ꯅꯍꯥꯛꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯎꯏ ꯃꯔꯝꯗꯤ ꯑꯩꯁꯦ ꯅꯣꯡꯃꯇ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤ ꯗꯥꯌꯥꯅꯥꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯁꯤ ꯌꯥꯝꯅꯁꯨ ꯆꯝꯃꯤ ꯌꯥꯝꯅꯁꯨ ꯐꯩ ꯀꯔꯤꯒꯤ ꯅꯍꯥꯛ ꯄꯣꯄꯨꯂꯔ ꯑꯣꯏꯔꯣꯏꯗꯣꯔꯤꯕꯅꯣ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯛꯄ ꯐꯥꯎꯏ ꯃꯥꯒꯤ ꯋꯥꯁꯤꯗ
Minerva noktuna haire nangna ibu kalakpa phawi hairibado ai thajaba ngamde ai se miyamna angawbini haiduna kanamatana aibu tinne viraktrabani aina tararoi khanduna aigi tungda aigi maramda phataba wa kaya amasu nganglibani makhoi na ngangnaribasingdu taraga ainasu nakhoi na hairibado tai haina khumningba phawi asumna Minerva yamna mathwai nungaitena Diana da tamlami Diana na haire Barbara aigi punsi se nangna mapal thongda uriba dugadi yamna tayonnaba punsini mipum khudingmaki punsida awaba kaya ama thengnaribani Barbara na hanglei nahak punungsinaba nupa leibra Diana na noktuna khumi hoi yamna kuirabagi mamangda leirami nangidi leitabra haina su Minerva da hanglei Minerva nu sukhumlei hoi aigi sumasing khangdana leirami Fare nahaki nungsinaba nupadudi kadai satkrabage Diana na khumi mahakto leikidre Taubatabu karigumba matamda haujiksu aina atiya mathaksida yengkhatpada mahakki saktam ubagumna phawi mahakto pilot ama oirame yamna su mathau na leiki aduga yamna su phakibani Barbara na hairei ai bhab tare fare aikhoi tungi punsida yai phaba oiminarasi hairaga drinks ama shares tawduna thakminarami mathangi sinda numidangi matamda Minerva se yamna harauna mayumda halaklami matamsida mayum makai leijadaba Leon kauba misak amasu lambi mataida leirami numit khudingi misak asigi mafamda Minerva na mahakki sanaba hekek pibibani ngasisu mahakna thabak halakpada Leon hairiba misak asigi damakta chanaba poraktuna harauna pibirami masida Leon na Barbara bu nahak se igi damakta di khwaidagi pharaba maruptuni haina hairami Barbara nasu madugi damakta khalluganu nasaba lumnabu hotnaro hairam laga satkre asumna mahakna halakpada misak amana mabu kadem kathaina duna laknarami amadi Barbara da natai sadaba thabak sing sathagi tawrakpada Diana na nupa asibu lapna kauthoklaga Barbara bu kanbirami asumna nupa asna yamna lapna ta duna lerambasi ubada Barbara di ngakpada loikre Diana na hairei ai so kauramle haiduna lakpani Barbara na hanglei nangna nupa asibu kamdongna phuribano Diana na khumi yamna live self defense ni ai nongma takpige masi kari su luba nate haujikti nang kari su tawdraba natra Barbara na su tawdre haina khumlei Diana na hairei yamna fare yumda hallo asumna hairam laga Diana se mafam sidagi satkhre Barbara su hankhre haujik Barbara na mayumda halakpaga mahaki manakta leiriba dreamstone aduda mahak si Diana gumna masak phajaba mapangal kanba yamna sexy oiba nupi ama oihanbiyu haina nijarami nakalamada Diana su yamna wakhal nungaitana tumthaba yaramde aduga stipna piramba ghari asisu katana tek tek chatpagi saktam ui mathangi ayuktadi Barbara si mahaki table duda tumduna leramle mahakna makeup thoklaktuna museum da lakpa matamdadi amot akai sengba misak amana soibadagi ising haidorakpada mahakna yamna haina siar amada songkhatkhre masibu uraka nupa asina Barbara nahak sing asidi hills tongba phajana haire haiduna thagatlami aduga mahakna kaubada phawba khumbiram daba mahaki co worker Jack na sung asidi mabu harauna kaurakle aduga ngasidi nahak si yengbada yamna phajai hairakle aduga hojik makhoigi museum asida Black Gold Cooperative ki founder oiriba Max Lord nasu Barbara bu thiba laklami tawbutabu Barbara nadi Max puning singba ngamdabadagi ibani sibu mamangda unakrabra aina domgi saksi ukibugum tawre hairei masida Max na mahakna advertisement ta toina haiba life is good but it can be better haiba wahai singsi hairakpadagidi Barbara na su Max bu masak khangkhre Carol na hairei Mr. Lord na ikhoigi museum asiga khusam naraga thabak tawminaragani aduga adomga loinana private tour satminasi haibigi laklibani maki offer se tabada Barbara di yamna ngakre Max na hairei adomgi mingchatuna maram moraga ngasidi adomgi nakta ilaklibani asumna mahaki thagat wahai singsi tabadagi Barbara su yamna harauzarami asumna Carol asi kasidagi thokre Barbara na su aigi office ta bek simatang thamlukige aduga satlasi haina Max ta hairakle tawbutabu mahakna satkiba asibu Max na matung inarakle aduga Barbara gi office room da thamliba Dreamstone asibu yamna munna yenglami Minerva na hairei aigi ka asida munna yengsilunu ka asi yamna motpani asumna hairaga mahakna ka asibu thonglon sinkhre aduga makhoi mathakta karasi haiduna Minerva na Max ta hairei masida Max na maithongda nokpaga loinana Barbara gi matung inkre hojik museum asida Diana na lakpa matamdadi Minerva na Max pu masak taklami Max na su mahakna toina haiba life is good but it can be better haiba wahaidu Diana da haiduna mahak pu masak taklami Barbara na su mahak si TV da toina uba misak tuni haibada Diana na aidi TV aduna TV yengde haina khumlakle Max na masida phare adu oirabadi aina adomgi damakta inchi 13 pakpa TV ama khudol tamjaraklage haina hairei Diana na khumi wafam dugi damakta de adom bu thagatchari adubu aigi ifamda TV gi darkar leite Minerva na yamna harauna hairei Mr. Max na ikhoigi department asida chauraba sentham donate tawbigedore aduga museum gi miyoi pumbabu private tour amasu pubigedore aduga mahak si ikhoigi museum asigi partner amasu oibigedore Max na sunu midang party ama sillaga wafam si mayamda lautoklage hairei aduga party sigi damakta adomsu phajaba firol setuna lakpiyu haina Diana da hairei tawbutabu Diana na hairei hojikan si ai adugumba mayam punbigi thabak adu yaujadre maramdi ikhoigi museum sigi sinni punamakki thabak yengsinba si aigi thau oire magi wasida Max na hoi
adom gi wadu aisu yare adubu aidi party edu yaudaba yadre haiduna dance tawrami Minerabhana noktuna hairei adom si dance tawusu yamna hai Max na hairei party mafam dadi adom su dance tawgadabani Minerabhana khumlai aidi hakchang da asokpa laikibana dance to tawzeraroi Max na horen party mafam da thengnarasi hairam laga mafam sidagi thokre mahakna thokiba sibu Diana na yamna munna yenghawi Minerabhana yamna harauna hairei aidi mahakumba misaksi yamna pami asumna mathangi sinda hojik Max asi mahaki yumda halaklami tawbutabu mahaksi hojik mahaki oil company si sitharakpana bankrupt oire haibadi mahak migi sale su yamna tole maramasna mahaksi yamna matha saba haibadu oire aduna weekend masaga punna harauna leiminagani haiba phobu kaure wafam asibu mahaki employee amana haina bu hotnai adabu mahakna taw haiba yadre matam asida machanupa Alistair chensilakpadagi wakhal nungaiba saduna masaga harauna wari sanarami machanupa Alistair na hanglei papa aigi swimming pool kadaino Max na komi hojik phobu pool ado saba loidri thuna loiragani matam kharadanga ngaikisi nangna khangadabadi nahaki swimming pool helicopter loinamak ipana nangonda pigani tawbutabu nahak ngaiba ngambatai Rome hariba city ase nongmada sakiba natte si sana bu hotnabada matam kaya nimit kaya amadi sinmi kaya su changkhribani aduna ipana hotnariba sisu maduga chap manai asumna hairaga Max ising khara thakke tawbaga nasata adumna oidaba kayam koina ngangkhigi haibano haina Simon Koba nupa amana Max ta hanglakpadagi Max asi ising hare hojik changsilakliba Simon hariba misak asi Max ki investor amani hojik Max ki oil company asida thaw amata phangdrabana mahakna investment tawkiba sanpham sing adu handoklo haiduna Max bu yamna thine seirami Max namagi oibu wahiwata kaya sizinaduna Simon bu themlabasu Simon na yaw haiba yadre masidagi makoi ani si khon wangkhat narakle Simon na pung niphun nipan gi manungda aigi sel sing doctorabadi natai zaroi mai thiraba nupa hairam laga mafam sidagi satkhre hojik sanakre bo wari sing sitaro badagi Max ki masanupa Alistair si mamitigi mapita aduna kaple mapa Max na lauduna hairei mai thiraba misakto ainate satkhre ba misak asini mai thiraba misakti masigi angawbu nupa asina hairibu wahai singse nangna tasiluganu mark se oidaba ngangba misakni aigi company sidagi makhong thangdokkiba nimittuda mark ningamdaba phorkani tawbutabu masanapa Alistair sidi hojik su kaplibani Max na makhata na hairei nangdi aigi isani haibagi sauthoksobadu leigedabani masida pikliba Alistair na su hoi baba ai khangli haina hairakpadagi Max na masabu nungsina konbirami mathangi sinda Diana na Dreamstone adugi maramda karigumba khara thigatna bu honarakpada nung adu Minerabhana pukhrabana leiramdre aduga nung hapa box aduda Max na nung asibu leikhre haibagi receipt ama yauduna leiramle masidagi Max ki card asibu lauthokduna mahaki leifam Diana na khangdoklami nakal amada numidangi party da set nanaba phajjaba dress sing Minerabhana showroom amadagi leirammi amadi mahakna phajjaraba hills ama leirami pijol sing asi setpada hojikti mahakse aduki matik phajaba haibadu su oire mathangi sindana nimidang da party tawphamda Diana su phajjaraba pijol setuna Max puthirakle asumna mahakna thirakpada Max mathakta miyoi kharaga wari saduna leiba ure masidagi mahakna Max ki manak tamna kakhalakle hojik barbara su mafam sida lakle aduga Diana na yengtharubada Max makhada amuk leiramle masidagi mahak makhada amuk kumtharakle Minerabha bu su tilliba miyam sina yamna phajai haiduna mabu thagat narakle asumna hojikti barbara ga Max ka thengnare Max na barbara bu yamna phajai haiduna thakat lami barbara nasu pijol sidang set nabu hotnabada pung kaya ama sangkhre mamangda nongmata sigumba pijol singsi setlaktri haina yamna ikaina Max ta hairami Max nasu nangumba masak matau phajarabi nupi amana matamgi khongsatta hanuduna mangkhigadabu pamui aduna matamgi limitation bu thugaiduna satkadabani haina mabu yamna thagat lami aduga mafam asi yamna langi aduna ibani khak nangi office ta satsi haiduna makhoi ani khak barbara gi office ta laklami office manungda Max na office room da thamliba posuk singsi Minerabha gumna loina phajai haiduna thakat sinarami amadi Max na Dreamstone asida khut thilaga masibu karino haina khangdaba saduna hangjinarami Minerabha na su masi karisu mamal yama posak ama natte FBI na ingonda posak asi karino haina khangda u haibadagi aina thamlibani masigi posak si masak khangdok nabu hotnabada ai kok sarabani haina yamna samna khumlai Max na hojikti nangki nanakta ai leirabani na nang karisu waru raganu aina nangki nateng panggi haina hairaga Max na Minerabha da kiss tawrami asumna makhoi ani na kiss tawnaringaida Max na Dreamstone asibu lotna lawkhre nakalamada Diana na su Max bu yamna kanna thiraklibani matamsida masak khangdaba nupa amana mangonda Diana haina kaurakle adubu Diana na khumdabi desatkibadagi nupa asina su Diana gi matung ilakle aduga amakasu Diana haina kaurakle Diana na nupa asda yengduna hairei ngakpi gani ai adumbu masak khangjade aduna yaragadi ai gi tung inabirakanu adubu nupa asina hairei ibani matam kitadi loina kisi magi wasita abadagi Diana si saurakle amadi nangna adumna nganglibudu karigino aingonda aduguma wadu hairakanu nangna ai gi isak phawbu khangba nate adubu nupa asina hairei aina nangbu yamna munna
hangi asumna hairaga nupa asina Diana gi makutta gari ama pirakle asumna gari asibu urubadagidi Diana singakpuda loikre nupa asina amukasu hairai ngasi haiba numit asibu aina kanba ngamgani tawbutabu nangna di prithvi asibu kanba ngamgani wafam asimak Steve Trevor na siramdai matamda Diana da hairamba wahini wahi singsibu tarubadagidi Diana na susakhangdaba nupa asi Steve Trevor ni haiba sikhangle mayamda karigumba matang haijaramge 2017 da release tawkiba Wonder Woman hairiba film duda Steve asi sikhrabani tawbutabu Diana na ngasai Dreamstone asibu pairaga bor ama nikibdu sikhraba Steve Trevor bu amuk hana halakhanbiyu haina nibo oiramle masidagi sikhraba Steve ki thawaina atopa misak amada changsillaga Diana gi manakta lakpa oiramle asumna hojikti sakhangdaba misak asibu Diana na sikhraba mahaki boyfriend Steve Trevor oina ure asumna Steve pu amuk hana uzaba phangbasida Diana si yamna harawrami amadi amana amabu setna konsinaduna nungsina kiss tawnarami Diana na hairi aina nangbu yamna ningsingi asumna hojikti Diana ga Steve ko si yamna nungsina na pulami masida Steve na mahaksi plane du da tongkhut khraba matung dagidi karimata ningsing bangam kidre aduga Washington DC asigi yum amada tumbada yamna hainadaba phamung amada mahaksi mikap thoklakpani tasengna matamdu da mahaksi future da lak laboi ningki haina Diana da haireklami Diana na sun nahak na hojik leiriba matam asi 1984 ki matamdani haina khumlai hojik atiyada aeroplane paibasi uraga Steve Trevor na yamna ngakna yenglami amadi Diana bu mahakna mikap thoklaki hairiba yum duda puraklami Steve na hairi yum ase yamna motpani ngasai ayuktagi masibu sengdoknaba aina yamna kanna hotnakibani masigi nupasi engineer mali Diana na hanglai mafam sidagi matau kamdongna nangna ibu thiraklibano aigi apartment tu da nangbu laklambra Steve na khumlai hoi laklami masigi bike sida laki khanki adubu kamdongna masi siznagadagi haibadu aina khangdabadagi khongna chelakpada nang halakpu ukibani nangbu ubada tasengna ai ngakkibani nangbu uruba mikuptudagi nongmagi nimit ama phawba hawkhidriboi ningi Diana na khumlai tawbudabu aidi nangna khalliba dugumna khanba ngamde Steve na harai hoi madu chumi aisu khangi asumna hairaga mahakna mahaki masak asibu mingchelda yenglami matamduda mahaki masak si atopa nupa amagi masak oina Steve na urami masida mahak angakpa amata phawde maramde mahakna su khangi mahaki thawaina topa misak amagi hakchangda changsilakpani haibasi Steve na harai masigi nupa se masak yamna phajai Diana na su khumlai hoi chumi mahak se masak yamna phajai tawbudabu aigi mitta uribasidi nahaki saktamduni mathangi sinda Max asi mahaki office room mamada laklami amadi mahakna Minerabhadagi lona hura lakiba Dreamstone asibu pairaga mahaki oiba yamna angakpa bor ama nikre madudi mahak masamaksi Dreamstone adumak ohendiyu haibasini asuna mahakna bor nirubadagidi nung asi tumduna mangkhre haibadi hojik Max masamaksi Dreamstone adumak oikre haibani nakalamada Minerabhana tumlambadagi karigumba ama lawnaba mahaki refrigerator thong hangdokluba matamda thong asi phakaikhre haibadi hojik mahaki mapangal asi aduki matik kankhatle haibasi film asibu yengliba khoini su khangle masi ubada Minerabha singakpada loikre mathangi sinda Minerabha si gym da laklami mafam duda mahakna apikpa gym material ama paiduna yenglami masida mahakna pendabadagi khwaidiki lumlaba posak adubu thangatuna yenglami hojik mahaki masa asi aduki matik kankhre mathangi sinda Max na nongma mahakpu macha nupagi mamangda yamna thina sairamba Simon hairiba misak adugi manakta laklami Simon na nang sel puraga lakpa yadavra haina Max pu sairakle Max na khumlai nangi sel su purakani adubu ngasi aina laklibasidi nangonda soikhre haijaba lakpani aigi oil company si sigadore haibadu aina khangki tawbudabu aibu nungsibiduna invest tawbirakkiba sing adugi thajabadu aina manghanba pamdabadagi aina nakhoi mayamda minamba wa haikibani adubu magi wasida Simon na taning laktabadagi Max na Simon gi makut paisilaga hairai aikhoi gi Black Gold Cooperative na prithibida awonba ma purakpadu nahak pamdabra haina hanglei masidagi Simon na su upai leitabadagi hoi aisu madu pami haina hairure tawbudabu mayamna khangbi gadabadi hojik Max ta mepum khudingmaki aningba makoina niba borbu phanganba ngamba Dreamstone adumaki sakti leiraba misak amani haibasini matau usumna hojikti Simon na haikibadumak phanglo haina Max na Simon da bor pikre aduga Max na makha tana hairei nangi share punamak aina mullaga nangbu aigi lambi da yetanaba tanthok lagani asumna hairam laga Max ase mafam sidagi satkre mahaki tungda Simon na Max na hak ngaikho wari sakisi haiduna mahak pu tanarak hojik Max na Simon da hairam ba wish adugi matung inna income tax department ki official singna Simon bu phaba lakle asumna Max asidi mafam sidagi satkre mathangi sinda Diana na nung aduna karamna mahaki boyfriend gi thawaibu atopa misak amagi hakchangda changsinduna laklibanu haibasi thidoknabagi damak Steve ka loinana chapnaba Steve pu phiro loisilhalami tawbudabu hojik Steve na mahaksi gari phijol setkadabanu haibasi khangdre masida Diana na masi yamna phajare haiduna phijol ama Steve te sethalami adabu masigumba pirate sine setkadaba phijol asibu kanana setba haunabagi haiduna selu yadre asumna mahaka sanaba phijol ama setlaba tungda Diana amadi Steve makoi ani
Diana thabak tawriba Smithsonian Institution gi museum duda lakminarami. Mafam sida leiba science museum aduda Diana na Steve puraklami. Aduga haujik mafam sida leiriba anoba technology sing asibu ubada Steve na yamna ngakna yenglami. Mayamda wafam amatang ningsing jaramge. 2017 da release tawkiba Wonder Woman gi film duda utkiba Steve na sikibagi matam asi 1918 gi matam dani. Aduga haujik mahaki thawaina atopa misak amagi hakchang da sangsin lakliba matam asina 1984 gi timeline dani. Asumna sahi humfutaruk lomgi gap ama leirubasina magi mafam da matam asigi sakhatlaba technology sing asibu ubada angakpa phawribani. Mathangi sinda Max na mahaki office ta lakpa matamda mahaki office ta investor kaya gi call masing thingamdana lakle. Masida Max asingakpada loire. Haujik Rachel Kobi mahaki employee asina call sing asi ok na bohot na bada yamna awaba oire. Masidagi Rachel na mahaki mateng pangnaba mi khara pami hairubadagi Max na Rachel gi mareng jumda paiduna nangna haujik haibadubu nangi na teng pangnaba mi pami haiba natra. Masida Rachel na su hoi mani hek haibaga mafam asida thabak tawjage haiduna employee khara lakpa hore. Lakliba employee sing sibu Max na loinamak lausinkhre. Aduga mahak mafam sidagi thokpa horakle. Rachel na hairei Sir, company sina amuk asuk thuna sakholak libasigi maramda adombo interview law naba mi ngaiduna leire haina hairei. Max na kumlai makhoi singdu aigi office ta tharaklo. Aduga aigi vitamin singsu puraklo. Asumna hairam laga Max asi thokre. Mathangi sinda minarabhana magi co worker singda phagi jugai tawduna artifact kharagi maramda wari sarame. Matam sida Diana amadi Steve su office asida lakle. Aduga Diana na minarabhada Steve pu mahaki ariba marupni haiduna masak taklami. Minarabhana su Steve ta mahaki masak taklami. Aduga adom kari hotnaribage haina hanglai. Steve na mahakse pilot ni haina khumlakpadagi minarabhana Steve se Diana gi sikraba boyfriend do eramgadra haiduna singnarami. Mahakna masibu hangi hek tawbaga Diana na minarabhabu wari amatang sasi haiduna mahaki office room da kaushille. Aduga Diana na minarabhada Dreamstone adu nangi nanakta leibra haina hanglai. Minarabhana Dreamstone adubu Max ta waihan khre haina hairubadagi Diana se pakhat khre. Amadi karigi nangna madubu minganda pithokhribano haina sairakle. Minarabhana thau sadana kumlai mahakna sawraba sanpham ama aikhoida donate torkadoribani. Adugi su mathakta mahak si mitop ama sunate. Madugi nungdudagi hena mamal yam laba tanglaba posak tara mangagi mathakta aigi office ta lei. Diana na hanglai mahakna nungdu kadaida puramgani haibadun hak khangbra. Minarabhana su madumadi ai khangdre haina kumlai. Diana na nung adugi maramda aikhoina kari khanglakpagi haibado nangonda kon hairagi hairaga Diana ga Steve ka sika asidagi thokre. Minarabhana su karigumbada aigi mateng mathau tarabasu hekta haira u haina makoida lauduna haikre. Tawbutabu haujik Minarabhagi maithongda sauningbagi saktam ama film asibu yengliba aikhoina su ure. Masigi matungda haujik utlibasi Diana amadi Steve na Max ke Black Gold Cooperative haireba office asida lakle. Tawbutabu haujik lambi asida makhal kayagi gari sing phaijinduna leibadagi yamna chinba haibadu oire. Masigi maramdi Black Gold Cooperative haireba office asida thabak phangnabagi damak miyam ama thomsinnarakpadagi ni. Maram asidagi Steve ka Diana ga si office asigi atopa maikai amada lakle. Aduga Diana na chawraba gate ke lok ama phakaiduna makhoi ani si office asigi manungda changsilakle. Asumna makhoi na changlakpa matamdadi matam kuinagi mamangdagi Max na nung asibu thiduna lakle haibisi khangle. Aduga nung sisu upul onduna leramle. Nung sida yawram bayot ki round makak asibu paikhatuna yengluba matamdadi Diana si khangprek khangduna thadakhre. Aduga masigi lai gi ebelon asibu kanamakna iramlibano haina yamna ngaklami. Masigi matungda Diana na Minarabhada call tawduna tasengna nungsi kadaidagi fanglakibano haibadu amukta yenglau haina haikre. Asumna phone asi thamkraba tungda Diana gi maithongda yamna pakhatpasi ubadagi Steve na hanglai nangna duk yamna pakhatlibadubu kari tawrabage. Diana na khumlai lai singna tongan bamaram kaya gi damakta tongan mathabuk sing tawribani. Aduga lai amana masigumba angak posa kaya si semagi thabak tawribani. Asumna lai singna semliba posa kaya asigi manungda aigi khutlai su oiriba lasso of truth kumba yamna powerful oiraba universal elements kaya amasu yauribani. Tawbutabu lasso of truth hariba khulai asidi achumba asengba haibasida yumpham oiduna sakibani. Aduga masigi nungsina kari da yumpham oiribano haibasini ainingak libase. Steve na hairei hoi nangna hairibado chummi. Aibu amuk halakhanba ngamliba nungsina nungsibabu sanduk libra natragana miyoiba khudingmakta asa ama piribra haibase aisu haiba ngamdre. Diana na khumlai amabu oirabasu Max ki mafamdadi nung ase aduki matik powerful oiraba posak adu oigedoribani. Aduna aikhoina mabu phangnaba thidaba yaroi. Aduga haujik Steve na plane ticket ki cover khara dustbin da yauribasi masibu lokhatuna yengluba matamda Max asi sungdoktriba thau marang kaina fangliba Egypt ki Cairo hairiba leibak asigi ningthau unaba satkare haibasi khangba ngamle. Maram asidagi amuktada Cairo yauba yaba plane leigedra haina Diana da hanglei.
Diana khumlai plane di lay adubu nangi passport yaudabani nangi tongba yaroi. Magi wase tabadagi Steve na aina plane ama yamna thauningi hairakle. Masidagi Diana da su idea ama lakle. Asumna makhoi ani Smithsonian Museum da amuk lakle. Mafam sida yamna chawraba plane ama leiribasi ubada Steve tingakpada loikre. Amadi museum asigi oina leiriba airport to da laktuna Diana na Steve pu mahakna apamba plane ama khallo hairakle. Steve na su aircraft ama khanduna makhoi ani tongkhatuna thauba horakle. Asumna amuk hana plane thauba phangba Steve asidi harauda loikre. Tawbata bu hojik makhogi plane na sina lona thaudorakpagi signal asi airport asida lakle. Masidagi mafam khudingmakta alarm khonglakle. Diana na Steve ta plane asi thuna paikhatna bahairami. Amadi mafam asida security singna su makhoi batanarakle. Diana na hairi Steve aina nangonda wafam ama haiba kauramle. Nimidangda oirabasu plane ase makhoina uba phanglagani. Steve nanglei makhoina ikhoida no makeup lakadoribra. Asumna makhoigi mamangda su security gi miyoi singna thattuna thamkhre. Matamsida Diana da karigumba ama ningsinglakuna hairi ai ningsinglakle. Aigi ipa Zeus na aikhoigi Themisira Islands asibu kana amatana udana bagidamakta lotsinduna thamlakkibani. Aduga aina matam kayagi mamangdagi ipa na madu kamdauna tawkribanu haibadu thiduna lakibani. Aduga madugi matungda aina amuktangdi hairiba thawong adu sizinaduna posak amabu invisible ohenkhre. Steve na hairi adudi madugi thawong dumak hojik tawrase. Aduga maduna plane asi kayam koina invisible ohenba ngamgani haina su hanglei. Diana na khumlei madumade aisu khangde. Asumna hairaga mahakna mahaki power sizinaduna makhoina pairiba aircraft asibu invisible ohenkhre. Masidagi airport sidagi plane asi mangkhre. Asumna invisible oiraba aircraft asibu tongduna paikhalakpasida Diana amadi Steve makhoi ani si yamna haraurami. Hojik Steve na atiyada bombula kap libasi ubudagi masibu karino haina Diana da hanglei.